आकाशवाणी इम्फाल R.K Gorani na pau pajari ahanbada maruoiba pau Kangla nokpok thong hongnabi matung ina Mukhyamantri Nongthomen Biren ngasi miyamda khosinaragani 33 suba Prabasi Bharatiya Divas ngasi Rashtrapati Draupadi Murmuna Prabasi Bharatiya Samanyan thokpaga loinana loisilagani amasung Pradhan Mantri National Apprenticeship Mera Laibak asigi Jila Chanigani Phuni thoida ngarang pangthokre Kangla nongpok thong hongnabi matung ina ngasi miyamda khosinaragani Rajya gi Art and Culture Vibhag ke State Archaeology ne sinduna Imphal gi Sanjang thong manakta pangthokpa thorom amada Kangla nongpok thong Mukhyamantri Nongthomen Biren Singna miyamda khosinagani thorom aduda Rajya Sabha ge Sadasya Maharaj Laisem Masana Jawba saruk yagani thong asi miyamda khosinadingagi mangoina ngarang mafam aduda chatuna yengsiluraba matung social media thagatpa warot amada Mukhyamantri hai Nongpok thong asi matam kuina lairamdabana ana maha chuduna lairamlabani adubu hojikti thong asi nahunana saduna sangarabadi aikhoigi khunai asi chakhot patangdu laitaba lamdam ama oyaklagani haibagi aset pathajaba lai ningsingba yai Imphal Smart City Limited ke sentang makhada Manipur Police Housing Corporation Limited na work agency oiduna sakiba thong asi handakta Imphal laklamba Griha Mantri Amit Shah na hongnabi matung ina sangarambani Sangsak Battalion amasung Tenopol Battalion na sinduna ngarang Kamjong Jilagi Posing Khul amasung Tenopol Jilagi Sita Khulda lemna layangbi kem ama pangthokre kem aduda khunja chani yankairom layangbi loinana hidak lantak singlemna pikhi amaromda Phondre Battalion na Chandel Jilada Civic Action Program gi makhada solar lighting khusinakre None Battalion Assam Rifles na longside part for Khulda volleyball match sama pangthokre Fit India Movement amasung Khelo India sakol hanaba pandamda volleyball match asi sinbani National Program for Prevention and Control of Diabetes, Cardiovascular Disease, Cancer and Stroke na Rising Health Services amasung National Health Mission gi makhada Breast Cancer Awareness amasung Breast Cancer gi matangda workshop amanga si Imphal da pangthoklagani Together We Rise habihiramda pangthokpa thoromasi hakselamsu yaipayumbal Mantri Dr. Sabam Ranjan Singh na hawdokani Thorom Singh asi mangonena hawjuk medical director kitagi miyamgi oiba khongjatnam health services director Dr. K.I. Sasikumar mangana lam thagani Lagliba Ganatantra Divas parangi sem sariba singi matangda Rajya gi Chief Secretary Dr. Rajesh Kumar Sabapati odirang mifam ama pangthokre mifam aduda Ganatantra Divas kamai lainena march passing chatpagi lambi sing matangda kumna khaneki hairi Rajya Home Vibhag na thokpa cherol amana hai parade asi first MR parade ground digi hauraga jail road faro Rajbhavan mamangda chatkani parade asi LIC building mapa fawba laklaba matung nongpok lomda haigatlaga north AOC tamna chatlaba matung Kangla gi awang thangba gate haijilaklaga saluting base tamna lakani amadi Kangla gi kha thangba gate lomda thokraga si minister banglo mamangda chatlaba matung BSNL office mapa yauraga first MR gi parade ground da amuk sangani hairi Mahiroi Lup Taruk MSU MSF Desam KSA Suk amasung AIMS na Shiksha Mantri Thonajam Basanta Kumar amasung Commissioner Higher and Technical Education S. Gyan Prakash Moral Ground of Thadong na Badavi Tauri Puna Sahi Tawton Thador Pachero Lamada Lup Sing Asin High DM University Asi Sahi Mga Paraba Pawbuda Full-Fledged University Ama Ohinda Bahibasi Laibak Thibani University asigi regular register finance officer amasung controller examination leite University asigi thabak puriba sing asi civil servant ngakta oibana makhogi bibhag sing thabak thorom sing hana chinduna leibana University asigi thabak thoromda apan boirakli tabiriba pawasi Akashvani Imphal dagini 33 suba Prabasi Bharatiya Divas ngasi Rashtrapati Draupadi Murmuna Prabasi Bharatiya Samanyan thokpaga loinena loisilagani Numit humni chatrakpa mifam asi Pradhan Mantri Narendra Modi na Indore da hongnabi matung in hawdoki thromda wangangbada Pradhan Mantri na mapalaibakta leiba Bharat Machasingna brand ambassador ama oina mari oiba daita launaba appeal tawki Amrit kal matamasta Bharat na changsileba lambi esta Prabasi Bharatiya singi achogba mafam ama kalli leibak asida tongan ba lamsingna chakholagliba asigi matangda Pradhan Mantri na hai
Malayamda laibak asi skill capital amasung lausing gyan gi mafam am oibagi chap chap magun lei ngarang gi thorom du da kendra gi mapal thorom raija mantri Dr. Rajkumar Ranjan Singh saruk yakhi Pradhan Mantri National Apprenticeship Mela laibak asgi jila chani ni phuni thoi da ngarang pangthokre Kendra skill development amasung entrepreneurship mantralai na thokpa chirol amana hai Mela ashta saruk yana bagi damak mafam adugi karbar wala sing company sing amasung sansan sing yauna na babarten tawki Mela ashida na singbo khudong saba kaya marum pinaba pandam thamli class 5 tagi 12 faw pass toroba aduga skill training certificate natraga ITI diploma holder oiraba natraga graduate oiraba candidate sing na apprenticeship Mela ashida saruk yaba yai Mantralay na high candidates na makoy biodata, marksheet, certificate, passport photo amadi saktak se coffee ahum mela mafam da pudu na set kadabani. Apprenticeship mela si tha khuding laibak sinba thungboda ani suba ningthokawa numita pangthokli. Masigi khangalaba miyoi singbo sarkari chanabi matung ina anoba skill tamnabagi damak thagi stipend pigani. Ngasi phongwa pause singi maru oiba pausingi dama haujik Wahengbam Rajesh laire Rajesh. Thakachari Gorani Maharaj Gambir Singh Laikidabagi Chama Marfumapan Suba Kumon Manipur Pangthokiba Thauramduga Mari Lenana Mukhyamantri Nongthomam Biren Singhna Phongdokiba Wafam Singh Huyelan Pau Pongnapam Isel Express Manipur Mail Amasung Morning Bell gi ahanbe headline tawri Pawasi Sangai Express edition animak Ireibakina ani suba headline tawre Security Force na none amasung Churachandpur Jilada Thalamba Popi Pambi Singh Mang Tahan Kibagi Pau People's Chronicle Sangai Express ki edition animakta ahanbe headline tawri BJP ki lengak asi project sing urep uyung tamkhraga kumpuraga thamlamba adu natte sarda haibasina ireibaki ahanbe headline tawri OPD Thingjan Kibadagi Sarkar gi hospital sing paralyzed oire haibasina Imphal Free Press ki ahanbe headline tawri Pawasi Churachandpur Phongba Masona Thar amasung Nisin Tuiltugina ani suba headline oire Kuntaret Suba Scientific Advisory Committee gi mifam KVK Hengbung da pangthokre haibasna Hills Hornbill Express Senapati gi ahanbe headline tawri Popi Thabagi Matangda Facebook to Wafam Kamarum Phongdok Luba Moirangdagi Sahi Taramapan Suraba Naha Ama Police na Phare Haba Pau Churachandpur Phongba Masona Thar Nisin Tuiltu Amasung Manipur Express ki ahanbe headline tawri Mapalaibak Singda Laikhraba Manipuri Singna State asigi achoba thogdang lowri Dr. Loken haibasna Huyelan Paugi ani suba headline oiri Lomi Singna train Europagi Saithieng Phangdanaba APMC Semhogadabani K Debabarta haibasina Pongnaphamgi ani suba headline oiri TV channel Singna Hingsa amasung Misi Minagi Thogdoksing report tawbagi matangda advisory thokibagi pau Imphal Free Press amasung Manipur Mail gi ani suba headline oiri MOS Nitainanda Rai Thunglare Ngamkhai Matangda Mifam Mathang Pangtok Kadori MUC gi oina budget lupa lakh niputare kak hapana chapchaba thabak tawba ngamdre haiba paw asina Isel Express ki headline oiri Aitihasik oirba Kangla gi nongpok thong ngasi miam da kathoklagani haibasna Morning Bell gi ani suba headline tawri Gari accident da Chingmai Khulengi School ama mangta ankhre haibasna Hills Hornbill Express Senapati gi ani suba headline oiri Pause sing the phonari batay pausing di manaw nupana puboda matay masire nupi macha ama phadana pukiba oza samdagi pare ware panaba laikidabada maike kyadagi awaba phongdorpagi pau priyobata mihar ki mayokta more senba gari sing leptuna khongjang changsin kre thabu mama chatharakpa nupi lagi thorom loisin kre ST dimangi khongjang changsin kre Manipura covid ki anoba case thenakide None Jilada Popi Pambi Mang Tahan Kre Thawal Police na Lok Kubai Hidak amasung tablet sing phagatle Radhamani Memorial First Division Football Hogdokre Manipur Cricket Association na Manipur Senior Women's Team Laukthokre haibana singba sing asini Gorani Thagachari Rajesh Aroi bada maroi pau amuk hana Kangla Nongpok Thong Hongnobi matung ina Mukhyamantri Nongthomam Biren ngasi miyam da khutsinaragani Taratre Suba Prabasi Bhatia Devas ngasi Rashtrapati Draupadi Murmu na Prabasi Bhatia Saman Yinthopakaloina na loisilagani amasung Pradhan Mantri National Apprenticeship Mela laibak asigi jila Janini Phuni Thoidangarang pangthokre pauloi jare